Ngasigi oiba tongan pes kharagi poseng collection tawdringagi mangoinana nongthil pausegi chipong ama oiriba pangning kholdagi lokhotcharaga thamjage besepna Churachandpurdagi masak khangdaba illegal immigrant sing Ukhul district ki Laitangi Akoibda Tariba Kuki Khul Singda Puraktuna Thamjillamle haiba NSM gi waphamna ahan boini miyamda khudol tamjage amadi video asibu meng tabiri punamakpu Loktak Mapao updates ki mekaidagi taramna okchabaga loinana ikai khumnabu uchari border security force besepna Churachandpurdagi masak khangdaba illegal immigrant sing Ukhul district ki Laitangi Akoibda Tariba Kuki Khul Singda Puraktuna Thamjillamle haina Nscm-Im na maral sirakli Ukhul Times ki pau amagi matung ina matam sangnadagi Ukhul district ki manungda leiba molhang Kuki village da hangliba Kuki militant singi kemta ngak senduna lerakibani masina takpadi BSF paramilitary forcing asi India gi border ngak pamadi Kuki militant singa mari leinai haiba asini asigumba thong asi Indo-Naga political conflict ki santi gi waraisin puraknaba haukiba kumja 1997 taki ceasefire tawduna political dialogue chathariba NSN da chawna singnaba madi ikaiba pibani Manipur India ki paramilitary forcing Kuki militant singda logistic amadi material sing mateng pangduna lakli haibasi anauba amanate haukiba chaichet 1990 gi matamda Manipur lengakna Kuki militant singbu yoktuna semduna NSN ga thengnana bahona kibani hiram asida Manipur police su Kuki militant singa mari leinai haiba phongna khangnaba matam kharagi matungda khangnaраklagani maramdi molhang Kuki village da leiriba Kuki militant singda Manipur state police na polam sing mateng pangba laikhre Assam Rifles asi Kuki militant singa achauba mari leinai haiba asidi khangnaduna leinaraba waphamni makhoi gari dagi Kamjong district ki mafam singda amadi atai district singda Kuki militant sing puthok pusin tawi haibasi kakningai leitraba waphamni adubu NSN di nagataba mafamda kaidonungda India gi wangmadagi illegal immigrant sing India gi paramilitary force na puraktuna thampham leite yasu yaroi haina NSN na pongdorangli makha satharakpada nomai kapnaba lepa mathau tai hairubagi aihakpu maitai da changjanaba hotnabagum paral sirakle haiba chairman Kuki Jo council gi wafam pandam pause gi chipongdagi lokhotcharaga thamjage Ministry of Home Affairs MHA gi mihut kangbu ama handak Churachandpurda laktuna Manipur iranga mari leinana wari sanabada mahaki mekaidagi matam ama hektada khut thongnarakpa yabana purup ani gi marakta khut thongnaba lepnaba agreement ama sign tawnaba dakar oi haina phongdoklubagi aihakpu makhoi gi marakta mitai da changjanaba hotnaba amagum iral sirakle haina Kuki Jo council KJC gi chairman Henliang Thang Thangle na phongdokre KJC gi chairman Henliang Thang Thangle Indian Express ta phongdorakpada Union Ministry of Home Affairs ki North East Advisor AK Mishra na luchingba ministry asigi mihut kangbu ama Manipur gi irang asigi mari leinana Manipur da laklamkhi mihut kangbu aduna Churachandpur da su laktona Kuki Jo council yauna CSO singi luchingba singa unaduna wari sanakhi wari sanaba aduda tongan ba organization singi apun malup ama oiriba Kuki Jo council KJC gi mahakna luchingba mihut kangbu amasu saruk yakhi mifam aduda mahak ki mekaidagi Ministry of Home Affairs ki mihut sing aduda kumja 2023 ki May 3 dagi khut thongnarakliba party ani magna khut thongnaba lepnaba agreement ama sign tawnaba dakar oi haiba wafam thamki hairi KJC gi chairman asina makha taraduna hai mifam aduda mahaki mekaidagi wafam asi phongdokpagi maramdi party ani asigi marakta matam amada hekta makha tana khut thongnarakpa yabagi oithokpa leibana haibani agreement sign tawnabagi wafam hawdorokliba asi surrender tawba natraga peace pact ama tawnabagi wafam nate party ani magna khut thoknaba lepaga loinana buffer zone bu ikai khumnabaga loinana masina nakal anigi marakta makhal khudingi wari saranabagi ahan khongthang ama ohenanaba wakhalonda agreement tawnabagi wafam asi hawdokpani adubu laibak thibadi aikhogi Kuki Jo gi interest yenthoklaga maitaiga yasinaba puraknaba honare haina iral sirakle haina su Henlian Thang singshitna pendaba phongdorakli Indian Express ta makok thongba police officer amana phongdokhibada chahi anirom Manipur da ethnic violence thorakli ba marak asida Churachandpur manungda Jo Kuki Jomi Kuki Jo mar haiduna apikpa tribe kaya ama group semduna sakti tanabagi phibam amada lakli Jomi ni haina saktak saba tribe singna makhoibu Kuki ni haina khangnaba wafam kanna yadri Kuki ni makhoina Jomi ni masi mayek singna lei haibasi makhoigi phidepni masimangna manungda ungkhatnabagi phibam ama ohenduna lakli police officer aduna makha taraduna chatliba tha asida Churachandpur da mar community gi apex body amani hairiba mar inpigi luching
लुचिंबा अमा फुरुबा वहौदगी जोमी कम्युनिटी ना नकल अमदा लेरगा नकल अमदना मार अमसुंग कुकी अनि लेपलगा नपाक तानादुना खुथोकनाबगी थौदोकता मियोय अमा सिखिबगा लोइनना मियोय कया असो अपन थोकी प्राइवेट प्रॉपर्टी कया अमा अमांग अता थोअनखी चुराचानपुरदा नपाक तानादुना उंखतनाबा फिबम अमा हौकिबा चयol अमा अनि असिदा लाक्लिबा असिदा हौकिबा नमाइजिंग निमित्ता जोमी रियूनिफिकेशन ऑर्गेनाइजेशन ZRO गी लुचिंगबा हांगलियन पाउ गुइटे अमसुंग कुकी नेशनल ऑर्गेनाइजेशन KNO गी लुचिंगबा PS हौकिब अनि उनदुना ओइरकलिबा फिबम असिगी मतंगदा कुपना वरी सनाबगा लोइनना लुचिंगबा अनि असिगी मैकैदगी कंगलुपसिंगी मरक्ता अमत ओइना इंगतपना नुंसी चानना लेमिननाबा अपील तौखी मसिमक कंगलुपसिंगी असिगी मरक्ता लेरकलिबा उंखतनाबा अदु नेमथनाबा अचौबा सिंथानिंगाई ओइबा खोंथांग अमनी पुलिस सिक्योरिटी फोर्स अमदी डिस्ट्रिक्ट एडमिनिस्ट्रेशन गी अकनबा थरंग मखादा इंसर्जेंट ऑर्गेनाइजेशन अनि असिगी लुचिंगबा सिंग पुन्ना फमिनदुना वखल तमिननाबा होनाखिबनी हाइनसु मकोक थोंगबा पुलिस ऑफिसर अदुना मखाताना फोंदोरकली पावासिना मखातानादुना मणिपुरदा इथनिक वायलेंस असि थोरकपदगी ख्वाइदगी हेना खुद थोंनादुना मिसी मिना ख्वाइदगी यामना थोकलिबा मफम अचि चुराचानपुर डिस्ट्रिक्ट अमसुंग बिष्णुपुर डिस्ट्रिक्ट अनिगी लोनबा मफमनी अदुबु हौकिबा मतम खरा नकल अनिगी मरक्ता खुद थोकनाबगी थौदोक लेप ख्रे अदुबु चुराचानपुर की नकलदा सिविलियन खुलाई पाइबा अमदी पाइदबा मियोय सिंगना वॉलंटियर चेकपोस्ट सिंग हांगदुना चुराचानपुरदा चंगलकपा सिंग मिकुप नहुम सिंगना मॉनिटर तौबगी थबक चथरी हाइरि मखा सतरकपदा नुंथिल पाउसी की सिपोंग अमा ओइरिबा कंगलैपाक की मैरादगी लखोचरगा थमजगे प्रेसिडेंट रूलना मणिपुर की लॉ एंड ऑर्डर ngakpa ngamdre होम मिनिस्टर मोरेन ग्राउंड ता करीब तफम थोई हाइबा सपमचा जदुमनी की वफम थमजगे PR मनुंगदा मिटोप खंदोक्तना डिलिमिटेशन की वफम लाक्लिबा से लमदम असिगी येलोमी सिंग मुथतनबगी अचौबा ललोंग अमा चथरकपनी मसिमा कुकी सिंगी अरोनबा गेम प्लान दा इंडिया गवर्नमेंट ना थबकता ओंथोरकपनी हाइबा वफम थमले मणिपुर चलिबा चाही 2025 की फेब्रुवारी 13 दगी थमखिबा प्रेसिडेंट रूल था अनि फरकदौरिबा असिदा मणिपुर की लॉ एंड ऑर्डर ngakpa ngamdre चाही अनि फनिंग चिट नेशनल हाईवे सिंगदा फ्री मूवमेंट लेहनबा ngamdre यूनियन होम मिनिस्टर अमित शाह ना मार्च 9 दगी हौना हाईवे सिंग फ्री मूवमेंट याहलगनी हाइना लौथोकिबा फेल ओइरे हाइना फेडरेशन ऑफ हाउमी की प्रेसिडेंट चपमचा जदुमनीना कुयेक पीदुना प्रेस थदरकपा चिरलामन हाइरि चिरलसिन हाई इलीगल इमिग्रेंट सिंगना थौपुरी बाहाइबदी ZRA की प्रेसिडेंट म्यांमार की फॉर्मर मेंबर ऑफ पार्लियामेंट थांगलियन पाउ अमदी म्यांमार ओरिजिनल ओइरिबा PS हौकी प्रेसिडेंट ऑफ KNO गा तौनरिबा सु असे इंडिया गवर्नमेंट ना फॉरेन रिफ्यूजी सिंगबु सौगतुना सु हंदोकपगी वफम उसिनदना लैरि लॉ एंड ऑर्डर ngakpa ngamdraba यूनियन होम मिनिस्टर अमित शाह मोरल ग्राउंड ता फम थदोकलोय हाइरोइदबगी मरम लैते हाइरि चिरलसिन हाई कुकी सिंगना मतम कक्तना नोमै काबलकपा लेखरगा पीस लैरे हाइबा याब्रा PR ना तंपाक्तगी खुलाई कया खोंगतख्रे कया अमा सरेंडर तौख्रे अदुगा चिंगदा कुकी सिंगना मखोगी खुलाई थदोकलोय हाइना फोंगना हाइरकपदा PR की लॉ एंड ऑर्डर कादोमदा चटख्रे करिगिदमक मखोगी मथक्ता एक्शन लखोत्रिबनो PR की लॉ एंड ऑर्डर असि तंपाक्तमक चलाइबा सिंगदना फेल ओइरबा लॉ एंड ऑर्डर ओइरे PR ना illegal immigrant poppy plantation and drug business, deforestation, illegal encroachment in reserve forest areas, territorial integrity की issues सिंग न थाइरगा peace and solution पुरकपा यारोय PR मनुंग द मिटो खंदोक्तुना delimitation की वफम लाक्लिबा से लमदम असिगी येलोमी सिंग मुथतनबगी अचौबा ललोंग अमा चथरकपनी मसिमा कुकी सिंग अरोनबा गेम प्लान दा इंडिया गवर्नमेंट थबकता ओंथोरकपनी कुकी की डिमांड ता CM सिंदोकपा तंपाकता अस्पा 1958 थमजिनबसु माइ पाकरे तंपाकी मफम तरुक सिंग दा अस्पा थमजिनख्रे मसी खंगना अखोइना थेंगनाबा मथौ ताइ मपांगं कल्लबा इंडिया गवर्नमेंट मणिपुर दा लॉ एंड ऑर्डर ngakpa ngamdrabadi इंडिया गवर्नमेंट अतोपा लेबाक की मतंग लौबना फरे हाइरि जेरोलासिन हाइ अमरोमदा लेंगाक पाइगनी हाइना सेम सारिबा MLA सिंगना हौजिक ओइरिबा वाथोक सिंगी अमदी तुंगदा ओइरकदबा अफफत्ता अमत्ता फोंदोक्तना सरकार पाइरगा थबक तरोकनी हाइदना होंग्राइ निकनगा लैबा अदुदी मियामगी थाजबा वाटकनी MLA सिंगलमदम असिगी मिहुतनी मियामगी दमक खोलाव लौफम तोइ नखोई लेंगाक लोन की तौगदबा पॉलिसी अदुसु मियाम द खंगनफम थोए हौजिक ओइरिबा फिबम असिना मिटोप सिंगी लाल असे लोइगदबा नत्तबना नरमदम असिगी मिपुम खुदिमकना मखाताना इरमदमगी ngamkhai amadi aikhoi miyam singbu ngak senanaba thabak leptana pakhatpa mathau tarakle hairi makha satarakpada tongan ba page kharagi posting collection tawduna miyam da thamjage news link imphal hairi ba page asena phongdokpagi matung ina punna kilo 10.5 k heroin powder phagat khre hairi nahan drug lalon ba mi hum pharaba matung ngarang imphal iski mafam amadagi bolero gari amadagi 5 kg heroin powder
880 soap cases ahen amasu phagatkhre punna 10.5 kg heroin phaba ngamle hairi PS asigi makatana wusu sanaroi arjuna awardee naurem rosibina DSP sport Manipur police appoint toraba tungda governor amasong DGP na taramna okre hairi makha satharakpada kanglei future hairiba PS asigi post ama khaktang lokhacharaga thamjagi kairau gi ching amada khangawdana chaklakpa maida tamthina chaklamgadabadagi kairau unit 29 gi AT members singna khudakta changsinduna mai pangna kanba ngamkhre wakhal yaudaba asigumba thabak asi matungda tawdabana phagani haiba wafam PS asina phongdokli makha satarakpada Kwakaitel 360 hairiba PS asigi post amani khaklakhocharaga thamjagi hanagi chief minister N Biren pham thadokibadagi Imphal da tangdu leitana leiba ngamlakli haiba Rameshwar gi wafam thamli makhatana video asi mipum khudi mangna share tawbiyu DMCC spokesperson DR Bobona Delhi da leiba maitaina ishagi lam kawru chachi lai khurumlusi maikai mari da chachi haina DMCC women wing get together program da phongdokre Assam gi iraicha singna mateng tawbiyu amadi lakliba April gi tang taruk 2025 ta kawru gi damak jantar mantar da nungchil gi pung ama taba matamda iraicha pumba saruk yabina ba haijarak ni hairi makha satarakpada aroiboina National Highway 2 amadi National Highway 37 da pochai pudru lakpa gari Imphal da thonglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmoda changdraba yadraba pochai pudru lakpa gari chahunga yankaiga mathoy amadi chamaga mokdraga mapan hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak chingningai oiba mafamsingda security force na section tharang lokhatki Manipur district punamakta pamdaba thodok thoktanabagi damak ching amasung tamda punna checkpoint chamaga taramatoi hangduna achat awongseng check tawbagi thabak sathakre haina Manipur police control room na thadorokpa serolamana khangalakli haibo phamasi thamjaraga ngasigidi matang asaida loshinjari